Akashvani Imphal, Lanthokchari Paugi Saktam. Saktam asida, Ukhrul Jilada Rajyogi Mantri Mandalgi Mifam, Manipur Police Rising Day Thoram, Justice Siddharth Mirdul, Manipur High Court ki Chief Justice Oina Wasak Laukiba, Kakching Jila gi Sekmai Turel Torbanda, Kurkuma Kakching Jensi, Amasung, Akashvani Imphal gi Kangpokpi Jila gi Paumi, Vagunai Singsit ki Akhanaba Paudam. Rajya gi Mantri Mandal gi Mifam ama Ukhrul Jila da Yumsa Kaisa Numita Famduna Tongan ba Warep Sing Lokre, Mifam asi BJP gi Ani Suba Sarkar gi Chingda Phamba Mantri Mandal gi Ahanba Mifam ni. Jila asi gi DC Conference Hall da pangthokhiba Mifam aduda Mantri Mapana Saruk Yaki, Mifam aduda tongan ba wafam punna tara-taret khanaki madugi manungda tara-taruk amata oina yanaduna pass tawki. Yanakhiba Warep Sing adugi manungda Jila asi gi Kachai khulda leiba Primary Health Sub Center bu Primary Health Center gi thakta thamba Chingai Sub Division da SDC Office saba asina chingba yauri. Mathangi Mantri Mandal gi Mifam da khananabagi damak lepnakhiba wafam adudi Manipur Prevention and Control of Ban and Blockade Ordinance English singani kulhumdoi asini. Mifam loraba matungda Mukhyamantri na apunba senfam lupa koti kulhumdoi lak marfutara humdoi gi project kun mathoi sangaki aduga lupa koti nifum manga lak humfu mathoi chang na paikhat kadaba project kun marina jatra hunki. Project sing adugi manungda Primary Health Sub Center ahum Water Reservoir semba Valley Bridge National Highway 202 dagi halang faubagi lambi semba New Tusom amasung Tusom CV samnariba Village Circle Road nauna semjinba Police Quarter sing semjinba Children Home amasung Cultural Center sing saba yauri. Mukhyamantri Nongthomam Biren amadi mahaki Mantri Mandal gi Ukhrul Jila khongchatta mafam aduda leiba hunpung khunda chatuna khul adugi miyam ga unakre khul adugi miyam na mahak putaramna okhi. Sri Birena khul aduda thunglabada Khunja Singna Yelho Furuk pi Manau Nipana Mayambagi khulda lakle haibagi wafam phongdoktuna harauta yamna okhi. Sri Biren gi maikaidagi khul aduda tangkhul amadi maitai khaktagi oiba heritage site amasu semgatkani haina Khunja Singda thajaba pikhi. Khongsat aduga mari leinana Mukhyamantri Nongthomam Birena asumna hai. Bharatiya Janata Party won all the ekoina singamani tammani gi marakta leiramba gap. Indigenous people singi my own indigenous people kanano karino kari tawdoino haibagi my own khangna leiramba punama go to hills have a board amaka aduga loina na go to village have a board amaka perukanda khunda salakanda lekai da salakanda madugi awaba anaba mayamdo khangaba matungda da koi emotional integration am porkhibani aduga loina na ai yamba ramuibana haikiba yamna importance oiba demands aduga hujik koigi tangkhulus ki civil society me amna pibirakpa memorandum sida palli posting si amna maruiba ngatani tawdoba yadaba haibada the priority akoigi Ukhrul bu summer city onthokpa haibase masimadi akoi government ki su priority oda. Manipur Police linkhatkibagi chamaga kuntrani thoi suba kumon thoram sagol se numita Imphal gi ahanba Manipur Rifles Parade Ground da pangthokre. Thoram aduda Mukhyamantri na mathau da thoidok hendok na masak khanglaba police personnel sing da mana matum sing yenthokhi. Mukhyamantri na thoram aduda wangang bada Manipur Police na lauriba thaudangbu thagatpa phongdok laduna makhoigi damak ration money hengalagani amadi rajya sigi nupi police battalion ama hanglagani haina phongdokhi. Police ekoina mathau togdrakanda toba bina police ore sarkar pailba ekoina sarkar mathau togdrakanda sarkar anoba laktai hone si ekoi kaunagumse ekoi jo ekoi gi thok toge ekoi politician sing sarkar da leriba sing aduga police ki mathau togse police na noi gi namang da yadaba thaba ama tawbada yeng leiragadi mi elements singu da encouragement piyaba aduna yaningai aina yadaba thaba ma ai gi mamanga tawri nahan gi police ma da khut harido noite adu maina tawhonganu ain gi matung ina chapchaba action logani phabasu hore khara cheliba kangbu du su phagani tumda sadana mathau goriba singda ikai khumnaba pidaba ise Manipur gi praja bu ikai khumnada bunene laweba koi. Palan Tharong gi saruk ama oina tongan ba contingent tara humdoi gi march pass utki masiga loina na Manipur Police biker team gi maikei dagi tongan ba bike so su utki. Led by Inspector K. Dashayati Band, commanded by Hamdullah Nehal Kabum Sujit, MPTC Band.
Thauramdo da saruk yakiba Rajya gi DGP Rajib Singhana chahi asigi tha ahumdagi haurakhiba irang asida police amadi paramilitary force sing na laukiba thaudangi matangda wafam kaya marum phongdoki mahakna hai ing kumja lising amaga chamapan nifu nipan gi October 22 dagi State Manipur Police asibu Manipur Rifles haina maming onki. Manipur Police has taken up new infrastructural projects including construction and infrastructure of 34 police outposts along the Indo-Myanmar international border, spreading over 5 border districts of Technopal, Chandel, Chulachandpur, Ukhrul and Kamjong. Construction of 6 police outposts along the national highway, along Imphal Jiribam, and construction of infrastructure at Zuko Valley PS in Senapati district. Justice Siddharth Mridul Manipur High Court ki taret suba Chief Justice oina irai numita wasak laukre Imphal gi Raj Bhavan gi Darbar Hall da pangthoki ba thorom amada Mahakpur Rajyapal Anusya Uikena thabak paibagi wasak laukhi. I will uphold the sovereignty and integrity of India, that I will duly and faithfully and to the best of my ability, knowledge and judgment perform the duties of my office without fear or favor. Justice Siddharth Mridul kumja lising aniga supna nipanda Delhi High Court ki additional judge oina thaupurammadagi kumja lising aniga supna mapandagi permanent judge oina court asigi thaupurakpani. Chahi asigi July 5 da Supreme Court ki collegium na Sri Mridul bu Manipur High Court ki Chief Justice oina na ba proposal thangatkraba matung tha asigi 13 ta Rashtrapati na Mahakpu Chief Justice oina khankibani. Chief Justice oina wasak laukraba matung Sri Mridul na Manipur High Court ta leramliba pending case lising ahum ga chahum kuntra manga asi athuba matamda loishina bohona and I am told that the entire pendency in Manipur is 3,335 cases at the High Court. And I assure you that those are the number of cases that are disposed of within a very short period of time in the court where I come from. Of course, it's a much larger court, the Delhi High Court. But pendency is not something that you will have to worry about. Amaromda Anoba Rajya gi Chief Information Commissioner K. Radhashyam Thangja numita wasak laukre Imphal gi Raj Bhavan gi Darbar Hall da pangthokiba thorom amada Mahakpur Rajyapal Anusya Uikena thabak paibagi wasak laukhi. Wasak laubagi thoromda Mukhyamantri Nongthamam Biren, Manipur Vidhan Sabha gi Adhyaksha Thokchom Satyavarta, Mantri Singh, MLA Singh saruk yakhi. Nauna Chief Information Commissioner oiraba K. Radhashyam na hai Information Commission da thabak tauraga miyam da fangpham thokpa I pau sing phanghanba amadi administration gi thabak thorom santainaba tawdana miyam da chapchaba I pau phanghanba haibasini. Information Commission da work tauraga citizen sing da phangondoko information phanghanba loinana administration gi efficiency da su compromise tawndana praja sing si citizen se well informed ohenba adom hoida akoi gi decision taking process ki knowledge se lehenba akoi gi praja gi interest hoiba development work da affect hundana hoige sensitive information mayam do adugi kano dugi su kahendana harmonize tawraga I my best level da tawge haina I chapchana determine tawjari. Kakching Jila gi Sekmai Turel Torvanda NGOs permit kangbugi Jinji Varesi Panbi gi manung chanba Karkuma Kakching Jensi haiba anoba panbi ama hoba thengnakre hairiba panbi asi Manipur University ki Department of Life Science ki scientist sing Dr. L Vidyalaima Dr. R.K. Kishore amadi Professor G.J. Sarmana chahi kaya changna thijinbada fanglakibani. Malem gi oina Karkuma species marfu 13 rom masak khangbaga loinana Bharat ta panbi makhal asi nifu nithoi haujik fawba phangwa ngamkhre awang nongpok lamdam gi oina ing lising ani ga supna ahumda hairiba pambi makhal asi phangkibaga loinana handak nauna Manipur da horamba thengnabani. Hiramasi gi matangda Akashvani Imphal gi ipau kangbuda scientist Dr. R.K. Kishore na asumna hai. Yaingai ba jachidi adum chingda man da hobasi iman mana ba ti moigi anoba pambim thingnaba matamda masi karambu oigadagi haibasi adi masi establish tawna da aduga makoi si maru dagi sandokpasi nataba vegetative oina rajom si matek sum amadagi amada sakhiba aduna khenabasi ju yam wang haijariba Manipur da phangba yaingang duga Shillong da phangba ga su hek koigi mahau da machu da curcumin content da khenarapa aduna te khau yai khu kaina koigi hari bi hidak yam kanaba pot si masi ju China da ju phangi Thailand da ju phangi koi si da ju phangi khoi myam sim manung da mu curcuma hari ba kanggu sing si da dai di sing sin na mu yamna identify to no for number yam awa ba mu oi anda khoi ga ji ki pambi ji 2015-16 swai de gi collection tawraga di study tawba de yak panya. Akashvani Imphal gi Kangpokpi Jila gi Paumi Vagunai Singsit ki akhanaba paudam thamjari.
94 suba district level student science seminar ama millets a superfood or a diet fad haibigi matangda Directorate of Education Government of Manipur na JDO Kangpopi ga khutsamna duna pangthokre Kangpopi district ki manongchanna leba school sing digi maheroi kaya amana saruk yawba lakhi Cookie Students Organization, Cedar Hills Branch, Singna Social Service Amadi, Goodwill Gesture, Gi Mingda Kangpopi Degina, Sapormena Faubagi, National Highway No. 2 Gi Lambida, Leiba, Ahoba, Kom, Mayam Ama, Minsinkre. Masing Kangdana Hengat Liba Highway Accident Singda, Hairiba, Tabag Asina Accident Degi, Ngakthokpagi, Mating Ama Oigani, Haina Sinkibani. Swachhata Hi Seva campaign gi saruk ama oina mega drive event garbage free India haiba theme gi makhada Kangpopi gi tongan ba mafam singda pangthokhi Kangpopi district administration gi mityeng makhada cleanliness drive ama organize tawkhi Kangpopi DC complex ki manong amasung akoibada uchara pamba kaya amasu thakhi ADC Kangpopi gi staff sing amasong Kangpopi CRPF battalion gi mateng digi Swachhata Hi Seva gi saruk ama oina pangthokpa cleanliness campaign asi maipakpa event ama oikhi Kangpopi district administration gi official sing na DC ADC staff amasong villagers singi luching makhada cleanliness drive aduda saruk yakhi Importance of cleanliness, hygiene, amasong waste management da maru oiba mityeng thamki. Ngamgohaw mate adugumba chauthok chaningai oiraba South Asian Football Federation SAFF Under-16 Championship Laurakhiba Indian Football Team gi captain na Mayum Maike panglakpada unkhatna duna leiriba Manipur gi Tengnoupal district ta hanaga manadraba amasong thamoi sukningai oiraba phibam amada leiba thengnakhi Masagi mayumda harau tayamna okpagi mahutta ngamgohaw mate amasong mahaki imung manong Kangpopi district ki relief camp amada changjapham loduna leiramki Kanglup ki irang na haurakpa matam aduwaida mahaki mayum khongsai weng Imphal da leiba adu amang ata thokpada yawki No home no stay adum oinamak naha oiriba Indian captain asina Manipur da santi hanjin laknaba pambagi wakhanlon da leiri ngamgahaw matena adugumba challenging circumstances asida Manipur da santi laknaba mahaki oiba hotnaba lepoi haina phongdokhi Manipur gi tangdo leitraba phibam asida ngamgahaw matena adugumba asha amasong amatta oibagi meira oina lepli Ngamgahaw mate amasong talented sanaroi ani Vumlenlal Hangsing amasong Louis Jangmilon Haukip SAFF Under-16 Thimphu Bhutanda pangthokhiba championship ki 8th edition da India bu represent toduna makhoi ahumgi adugumba exceptional performance na mga suba defending champion title loba ngamkhibani Ngamgahaw matena Manipur da santi laknabagi apamba thamki I have represented India in the 8th edition of SAF Under-16 Championship held in Thimphu, Bhutan. I want to thank the Almighty God, coach, staff and my teammates for the success. I pray and aspire for restoration of peace in Manipur. Iramarak asida Kangpopi jilagi lomi singna wana thajarakpa phau lokpa hokre Adumoinamak low mayam amadi irang asinamaram oiduna lomi singna low uba ngamdana leiri. Cycle Assembly Constituency gi MLA Kimneo Hangsing na magi constituency da leiba relief camp sing da chatuna mayum amadi khunthadokuna lanjen raklaba miyoi singa unaduna wari watai sanakhi. Aduga mahakna nomada tangai fadana changdaba yadraba potlangsing kaya ama thangkan phai Cycle amadi saizangda yenthokhi Prithibi gi mafam kayadagi pukchil chawba kayana awaba taraba singi lepa leitana mateng pangbirakpai hainingai leitana thagatpasu phongdoklagli Maike khudingdagi panglakliba mayamgi mateng amadi pukning thogatpasina maram oiraga awaba taraba mayamgi mafamda apenba amadi asagi mangal oihalli hainasu makha takhi
आकाशवाणी इम्फाल पाउगी सक्तम की दमक कांपोपीदगी बागुनै सिंगसे मतंग असिदा आकाशवाणी इम्फाल की ई पाउ कांगबुना पुथोकपा पाउगी सक्तम लोइजरे अईबा अमसुंग पुथोकपा थोकचोम जोगेंद्रजीत तेंगबांगबी जिबलता सरांगथेम लिजखिबी वाइखोम चित्रधनी।